Maya punya mah puisi kisahnya lekteran nak seri. Maya uji aku dah uji ke bakal perlu ya. Aduh uji saya, aku bani saya kayak nomor teruk tu ini drama macam jadi ke. Kayak drama anu habis tu. Kata na jeng minasi, tan. Aku dah saya mana pizza bagi, aku free jelit bagi kau tiba ini buki ke lagi berarti tiba ni ba. Aduh kena tahu dre, mai free je bang dre. Aduh kisi kau jaga sawu ya, malisan tahu apa sahaja dre free je makan dah. Lalu tu macam kau ini minum gua. Ha. Jauh lebih bak, lalu bak nama itu lebih kapur malu itu ya. Asyik gua muai. Singdu. Macam je akan jana. Singdu apa? Singdu je kan, kemana singdu tu je. Sekarang je baik. Sekarang tu apa ni? Sekarang mana baik? Nak kau itu topi hiya, kau macam. Maya mai na ne akhoi dagi se na bagi phanek puthore bako phanek se si phanek se ai gi natte akhoi ine buki phanek ne bako si phanek se ko ai gi natte ine buki almira dagi chingthore ine ba ai gi phanek se dol ma dai nungai te bako sum khang da nungai te ba dum aduna ine buki phanek se oina dum puthore aina ma phanek set kya adugi mamai phanek ne kashu kai dedana aduga inna bagi sidi ai gi ne ba sigi inna ba sidu maina puthore ma ma mono bi sha do ne bako adugi si puthore do mayam na heng phanek se likhole na bet comments mayam apira kana I khang ne bako ado adugi phanek se imang jong na hairi ni phanek se khoi ne boki phanek ni inna ba sina ai gi ni do khoi dagi phir acha badi ne boki armira da jaw de bako ine bong ne mon gi masa chaw bu hele ba nu di gari ne boki armira da phir jaw bra jeng mani do khoi dala saga da ba leite ba do khoi dala igi se try to ba do ai se khar sawen try to ba do da dress sisu masa chawina khoi da diam na aduna ma hoji phane set ki dawre aduga hai gedro set pa se mane se chandra namthalo Semua isi lagi. ai se piura dabra Mukha kumda ne muk dwa da kumda ma ya de ma oda da tunno oi ma kayo na jo modelar jasi shi ke ba ta ro le Sampai izat keren ni, bang saya. Betul ni roh. Kena kau nak orang lain. Lagi jauh ini, macam mana ni? Nama dia ujar, ada pi jauh ini. Kau, nanti tu akan pasang. Buspin tu, kita cakap dia buspin tu. Kau dah ada mau gue di mau wang sau, pasal mau wang sau bingung tu. Ma. Nang masam tu kan boleh pelajar tu masam tu. Sedra. Dah nak kena tahu deh. Ay ngamara kena tahu deh. Nanti kan siapa dah kena tahu ya apa udah. Ay ngamara kita. Nah, angin kita apa pizzain banyak sih siapa dah kena tahu kan ya ni. Dah tu di drama tu lagi terle. Maya muzik drama tawra ge khoi da se ma thabak ka suba ga yan men ta de ko ngara de ge ngonda drama cham tawsi hana ngara de ko lei dei ne ado tawdinga gi ma santi we roi thabak ka suba men jang we ba ko ado ma ji ke bi wa na phajana ine ke bi re ado jenga si ko semdo ki ge da masi ge ne koi si da mania Sau kan liba sai da ai ne ai ma wasi ne ai si nupi ti ai si sikita kan lam de ba atu ga di si da ai bu atu mi ne na taw ngam bi da ta han bi ne ba kan ni ai taw ne taw ge na taw ga na kai taw duri ge nang mo nupi bu di pi lang me khai ge su kwang ma nan ma su pho la
ꯊꯥꯕꯗ ꯏꯃꯥꯏ ꯄꯦꯝꯃ ꯂꯨꯝ ꯁꯦꯝꯗꯣꯛꯈꯤꯒꯦꯗ ला 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 हे हे ला 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 हे 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 ओ हा हे हे ꯁꯤꯉꯥꯡꯁꯤꯕꯣ ꯑꯃꯨꯛ ꯔꯤꯜꯁ ꯅꯨꯡ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯝ ꯃꯣꯕꯥꯏꯜꯁꯤꯃ ꯄꯥꯏꯔꯒ ꯌꯨꯇꯨꯕ ꯁꯦꯝꯃꯤꯅꯤ ꯔꯤꯜꯁ ꯁꯦꯝꯃꯤꯅ ꯁꯨꯝ ꯂꯩꯔꯦꯕ ꯁꯤ ꯇꯧꯔꯤꯁꯦ ꯁꯤ ꯑꯩꯅꯅꯦ ꯅꯨꯡꯁꯤꯠ ꯀꯥꯡꯂꯛꯇꯅꯅꯦ ꯆꯥꯛ ꯊꯣꯡꯒꯅꯤ ꯌꯦꯟꯁꯥꯡ ꯊꯣꯡꯒꯅꯤ ꯀꯔꯤꯒꯤ ꯌꯦꯟꯁꯥꯡ ꯊꯣꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯕꯅꯦꯕ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯌꯧꯁꯜꯂꯛꯑꯕꯅꯦ ꯁꯤ ꯍꯧꯖꯤꯛ ꯏꯅꯥꯎ ꯑꯣ ꯏꯅꯥꯎ ꯀꯧꯈ꯭ꯔꯤꯗꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯄꯤꯂꯕꯤꯁꯦ ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯦ ꯑꯣ ꯑꯝꯇ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯈꯔ ꯊꯣꯡꯒꯠꯂꯨꯔꯣ ꯑꯩ ꯍꯩꯖꯥꯡꯒ ꯁꯦꯝꯗꯅ ꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯕ ꯊꯕꯛ ꯑꯃ ꯁꯣꯝ ꯅꯥꯀꯟꯗ ꯑꯩ ꯁꯨꯔꯨꯒꯦ ꯅꯪ ꯆꯥꯛꯁꯦ ꯈꯔ ꯊꯣꯡꯕꯤꯔꯣ ꯍꯥꯏꯕꯅꯤ ꯏꯅꯥꯎ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦꯅꯦ ꯁꯤꯕꯨ ꯑꯩꯈꯣꯏ ꯗꯥꯁꯤꯅꯅꯦ ꯄꯨꯁꯜꯂꯛꯇꯅꯅꯦ ꯑꯩꯗꯤꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅꯕꯁꯨ ꯌꯥꯗꯕ ꯆꯩꯅꯕꯁꯨ ꯌꯥꯗꯕ ꯊꯣꯡꯃꯗꯤ ꯏꯀꯥꯏꯖꯗꯦꯗꯀꯣ ꯃꯍꯥꯛ ꯁꯤꯒꯤ ꯃꯨꯜꯂꯞꯇ ꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ ꯍꯣ ꯏꯕꯦꯝꯃ ꯑꯝꯇ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯆꯥꯛꯈꯣꯝ ꯑꯝꯇ ꯊꯣꯡꯉ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯑꯩ ꯊꯕꯛ ꯑꯃ ꯁꯨꯔꯨꯒꯦ ꯑꯁ ꯁꯛꯇꯥꯁꯤꯒ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯑꯩꯅꯦ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯛꯑꯦ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯤꯁꯦ ꯅꯣꯏ ꯈꯪꯗꯕ꯭ꯔꯕ ꯏꯆꯦꯅ ꯈꯤꯇꯪ ꯈꯪꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯤꯁꯦ ꯌꯨꯇꯨꯕ ꯑꯃꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯁꯦ ꯇꯔꯥꯏꯕ ꯅꯠꯇꯦꯅꯦ ꯍꯣꯔꯦꯟ ꯀꯛꯀꯅꯤ ꯁꯦꯝꯒꯅꯤ ꯏꯗꯤꯠ ꯇꯧꯅꯤ ꯑꯃ ꯇꯧꯅꯤ ꯍꯥ ꯁꯕꯁꯀ꯭राꯏꯕ ꯑꯃ ꯂꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯈ꯭ꯔꯕꯅꯤ ꯇꯔꯥꯏꯅ ꯏꯆꯦꯅ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯄꯥꯏꯕꯤꯔ ꯈꯪꯒꯅꯤ ꯆꯦꯅꯦꯜꯁꯦ ꯄꯥꯏꯕꯤꯔ ꯈꯪꯒꯅꯤ ꯏꯆꯦꯅꯅꯦ ꯑꯩ ꯇꯧꯔꯤꯁꯦ ꯊꯕꯛ ꯂꯩꯊꯣꯛꯄꯗ ꯇꯥꯔꯕꯅꯤ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨ ꯏꯆꯦ ꯑꯩꯅ ꯇꯧꯊꯣꯔꯛꯑꯗꯤꯅꯦ ꯃꯑꯣꯡ ꯀꯌꯥ ꯆꯥꯔꯣꯏ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯌꯥꯝ ꯆꯤꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯆꯒꯠ ꯉꯥꯗꯒ ꯆꯒꯠ ꯍꯥ ꯏꯆꯦꯅ ꯃꯧ ꯑꯍꯟꯅ ꯅꯅꯥꯎꯅꯤ ꯀꯥꯏꯅ ꯌꯥꯝ ꯄꯪꯊꯥꯗ ꯊꯧꯗꯥꯗꯅ ꯄꯪꯇꯧꯗ ꯇꯧꯅꯩꯗꯣ ꯏꯆꯦ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨ ꯑꯩꯁꯦ ꯑꯇꯣꯝꯕꯤ ꯑꯗꯨ ꯑꯣꯏꯔꯨꯔꯕꯅꯤꯅꯅꯦ ꯑꯇꯣꯝꯕꯤꯅ ꯀꯃꯥꯏꯅ ꯆꯠꯄ ꯁꯥꯖꯠ ꯂꯤꯆꯠ ꯃꯤꯅ ꯉꯥꯡꯅꯩꯗꯅ ꯑꯇꯣꯝꯕꯤ ꯍꯥꯏꯁꯤꯗꯤ ꯃꯤꯅ ꯈꯔ ꯉꯥꯡꯅꯩꯗꯅ ꯉꯥꯡꯅꯍꯜꯂꯒꯦ ꯄꯦꯟꯅ ꯉꯥꯡꯅꯍꯜꯂꯒꯦ ꯀꯔꯤ ꯇꯧꯅꯩꯒꯦ ꯇꯧꯔꯗꯤ ꯁꯩꯒꯥꯛ ꯁꯥꯏꯅꯕ ꯇꯧꯔꯒꯦ ꯉꯥꯏꯈꯣ ꯉꯥꯡꯂꯛꯀꯅꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯦꯝꯈꯤꯒꯦ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯦꯒꯥꯏꯕꯤꯒꯤ ꯆꯦꯅꯦꯜ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯦꯒꯥꯏꯕꯤꯒ ꯍꯥꯏꯈ꯭ꯔꯦ ꯑꯩꯁꯦ ꯏꯆꯦ ꯅꯪꯒꯅꯦ ꯆꯤꯟꯗꯥ ꯄꯧꯗꯥꯅꯕꯅꯤꯅ ꯑꯩ ꯃꯤꯡꯒꯁꯦ ꯁꯦꯒꯥꯏꯕꯤ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯇꯜꯂꯤ ꯃꯁꯤ ꯍꯩꯅꯈꯤꯗ꯭ꯔꯤ ꯁꯩꯇ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯔꯥꯡꯕꯤꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯔꯥꯡꯕꯤꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯁꯤꯒꯤꯅꯦ ꯑꯩꯅꯦ ꯏꯟꯇ꯭ꯔꯣꯒꯁꯦ ꯂꯣꯏ ꯀꯥꯎꯔꯦꯕ ꯏꯆꯦꯒꯤ ꯃꯇꯧꯁꯤꯗ ꯁꯩꯇ ꯑꯩꯅꯦ ꯃꯤꯍꯨꯟꯒꯁꯦ ꯄꯤꯡ ꯍꯦꯛꯇ ꯀꯪꯉꯛꯑꯦꯕ ꯑꯩꯅꯦ ꯏꯆꯦ ꯆꯥꯛꯀꯗꯣ ꯊꯣꯡꯉꯝꯃꯣꯏ ꯊꯣꯡꯅꯤꯡꯉ ꯊꯣꯡꯉꯨ ꯊꯣꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯑꯩ ꯆꯥꯗ꯭ꯔꯁꯨ ꯇꯣꯛꯀꯅꯤ ꯍꯩꯃꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯇꯥꯝꯅꯤꯅꯦ ꯃꯁꯦ ꯊꯦꯛꯀꯣꯏ ꯃꯥꯀꯣꯏ ꯊꯣꯛꯑꯗꯤ ꯐꯨꯅꯤꯡꯉꯦꯗ ꯑꯩꯈꯣꯏꯗꯤ ꯅꯪ ꯏꯕꯦꯝꯃ ꯅꯪ ꯅꯣꯡꯃ ꯁꯣꯏꯗꯦꯀꯣ ꯅꯪ ꯅꯣꯡꯃ ꯁꯣꯏꯗꯦꯍꯦ ꯑꯩ ꯈꯨꯠꯇ ꯅꯪ ꯅꯣꯡꯃ ꯁꯣꯏꯗꯦ ꯅꯪ ꯆꯥꯛꯁꯦ ꯀꯅꯥ ꯊꯣꯡꯗꯣꯏꯅꯣ ꯍꯥ ꯆꯥꯛꯁꯦ ꯊꯣꯡꯗꯣꯏꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯕ ꯇꯧꯅꯨꯀꯣ ꯇꯧꯅꯨ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯆꯥꯛ ꯌꯥꯝꯅ ꯊꯣꯡꯉ ꯂꯥꯛꯑꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯍꯩꯃꯥ ꯁꯩꯇꯅꯦ ꯑꯩꯒꯤꯗꯤ ꯐꯤꯁꯤ ꯐꯖꯅ ꯁꯦꯝꯈꯤꯒꯦꯗ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛꯁꯤꯕꯨ ꯀꯅꯥꯅ ꯊꯣꯡꯉꯝꯒꯦ ꯏꯆꯦꯅ
ꯉꯥꯛꯇ ꯊꯣꯡꯉꯝꯃꯤ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯉꯥꯛꯇ ꯊꯣꯡꯉꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯆꯨꯝꯃꯤ ꯍꯥ ꯃꯆꯤꯟꯅ ꯁꯨꯕ ꯑꯣꯏꯅ ꯇꯧꯕꯅꯤ ꯅꯆꯦꯁꯦ ꯃꯆꯤꯟꯅ ꯁꯨꯕ ꯑꯣꯏꯅ ꯇꯧꯕꯅꯦꯅ ꯑꯗꯨꯗ ꯑꯩꯁꯨ ꯁꯨꯖꯒꯗꯕꯗꯣ ꯏꯆꯦꯅ ꯍꯥꯟꯅꯗꯒꯤ ꯁꯨꯔꯛꯄꯅꯤꯅ ꯌꯨꯝꯁꯤꯒꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯕ ꯀꯩꯗꯧꯕꯗꯣ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯏꯆꯦꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯤ ꯑꯩꯁꯨ ꯇꯞ ꯇꯞꯅ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯂꯤꯔꯀꯥꯟꯗ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯛꯇꯣꯔꯤꯅꯤ ꯅꯧꯕꯈꯩ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯩꯅꯦ ꯆꯥꯛ ꯊꯣꯡꯕꯁꯦ ꯌꯨꯝꯗꯒꯅꯦ ꯊꯣꯡꯖꯔꯛꯇꯦ ꯆꯥꯛꯀꯁꯦ ꯑꯩꯈꯣꯏ ꯊꯣꯡꯖꯔꯛꯇꯦ ꯈꯨꯖꯤꯟ ꯈꯨꯌꯥ ꯐꯦꯡꯗꯅ ꯂꯤꯞꯁꯇꯤꯛ ꯈꯔ ꯇꯩꯗꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯔꯤꯜ ꯈꯔ ꯁꯦꯝꯗꯅ ꯈꯣꯠꯇꯅꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯇꯧꯖꯔꯛꯄꯅꯤꯅꯅꯦ ꯍꯦꯕꯤꯠꯇꯣ ꯍꯦꯛꯇ ꯀꯥꯎꯕꯗꯣ ꯉꯝꯗꯕ ꯃꯤꯒꯤ ꯅꯦꯆꯔ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯀꯥꯎꯕꯗꯣ ꯉꯝꯗꯕ ꯑꯗꯨꯅ ꯏꯆꯦꯅ ꯇꯧꯔꯛꯄ ꯅꯦꯆꯔ ꯊꯣꯡ ꯊꯥꯛꯄ ꯁꯤꯠꯄ ꯁꯦꯡꯕ ꯆꯥꯝꯕꯗꯣ ꯏꯆꯦꯅ ꯍꯩꯅꯖꯕꯅꯤꯅ ꯑꯗꯨꯗꯣ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯏꯟꯁꯇꯥꯗ ꯔꯤꯜ ꯈꯔ ꯁꯦꯝꯒꯅꯤ ꯐꯦꯁꯕꯨꯛꯇꯅꯦ ꯃꯇꯦꯛ ꯃꯇꯦꯛ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯍꯥꯡꯉꯒꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯞꯀꯅꯤ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯄꯩꯁꯥ ꯇꯥꯟꯗꯕ ꯅꯣꯏꯒꯨꯝꯕꯅꯦ ꯆꯥꯛꯈꯨꯝ ꯆꯅꯥꯏꯗꯗꯤ ꯀꯤ ꯇꯧ ꯂꯩꯔꯒꯅꯦ ꯑꯣꯏ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏꯅꯦ ꯈꯔ ꯁꯦꯝꯈꯤꯒꯦ ꯏꯆꯦ ꯉꯥꯏꯈꯣ ꯆꯀꯠ ꯉꯥꯡꯈꯤꯅꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯂꯣꯏꯁꯟꯈꯤꯒꯦꯀꯣ ꯏꯆꯦ ꯃꯇꯨꯡꯗꯅꯦ ꯄꯥꯏꯅꯤ ꯌꯥꯏ ꯄꯥꯏꯅꯗꯦ ꯑꯃꯗꯤ ꯇꯧꯁꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯕꯩꯁꯨ ꯌꯥꯗꯕ ꯋꯥꯏ ꯅꯨꯡ ꯁꯤꯠꯆꯜꯂꯨ ꯍꯥꯏꯁꯨ ꯌꯥꯗꯕ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯇꯨꯝ ꯍꯧꯒꯠꯂꯛꯑꯒ ꯏꯔꯨꯕꯣꯏ ꯏꯔꯨꯗꯕꯣꯏ ꯆꯥ ꯊꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯁꯦꯝꯃꯒ ꯔꯤꯜ ꯁꯦꯝꯃꯤꯅꯤ ꯌꯨꯇꯨꯞ ꯁꯦꯝꯃꯤꯃꯦꯅ ꯑꯗꯨꯝ ꯂꯩꯕ ꯑꯩꯗꯤꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯒ ꯊꯣꯡꯅꯤ ꯀꯥꯏꯗꯀꯣ ꯏꯕꯦꯝꯃ ꯐꯔꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯅꯪ ꯑꯆꯥꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯣ ꯋꯥꯏ ꯅꯨꯡꯁꯦꯈꯔ ꯁꯤꯠꯆꯜꯂꯛꯑꯣꯀꯣ ꯑꯗꯨꯗꯤ ꯌꯥꯔꯦꯗꯅ ꯑꯗꯨ ꯐꯥꯎꯕꯗꯤ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯀꯤꯕꯨ ꯀꯤꯖꯩꯌꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯔꯤ ꯋꯥꯇꯥꯡꯅꯣ ꯁꯤꯕꯨ ꯇꯧꯔꯤꯁꯤꯕꯣ ꯑꯩꯒꯤ ꯆꯤꯅꯦꯁꯦ ꯁꯞꯄꯣꯔꯠ ꯑꯃ ꯇꯧꯕꯤꯌꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯗꯤ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯌꯨꯀꯣ ꯏꯅꯥꯎ ꯁꯦ ꯋꯥꯏ ꯁꯤꯠꯆꯜꯂꯣ ꯆꯨꯝ ꯑꯩꯅꯦ ꯂꯩꯁꯥꯅ ꯂꯩꯔꯝꯕꯅ ꯐꯕ ꯆꯠꯅꯤ ꯑꯩꯁꯦ ꯃꯤꯍꯥꯠꯄꯤ ꯍꯥꯏꯗꯣ ꯑꯣꯏꯍꯟꯗꯣꯔꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯈꯨꯠꯇ ꯁꯤꯔꯅꯤ ꯁꯤꯃꯁꯦ ꯑꯩꯕꯨ ꯅꯝꯗꯅꯅꯦ ꯍꯧꯖꯤꯛꯄꯨ ꯆꯍꯤ ꯃꯇꯥꯡ ꯑꯩꯕꯨ ꯆꯍꯤ 24 25 ꯃꯤꯍꯥꯠꯄꯤ ꯍꯥꯏꯗꯣ ꯑꯣꯏꯍꯟꯗꯣꯔꯤꯕ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯃꯆꯤ ꯁꯩꯇꯥꯅꯦ ꯀꯅꯥꯒꯤ ꯔꯤꯜ ꯁꯦꯝꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯨꯃꯥꯏꯅꯕꯨ ꯀꯅꯥ ꯋꯥꯏ ꯁꯤꯟꯅꯒꯦ ꯑꯣ ꯏꯅꯥꯎ ꯀꯔꯤꯒꯤ ꯋꯥꯏ ꯈꯨꯁꯤꯟꯅꯣꯝꯃꯤꯗꯨꯕꯣ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯋꯥꯏ ꯁꯤꯟꯅꯒꯦꯕ ꯀꯔꯤꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯅꯨꯃꯤꯠ 15ꯒꯤ ꯄꯨꯟꯅ ꯁꯤꯜꯂꯤꯃꯤ ꯅꯨꯃꯤꯠ 15ꯒꯤ ꯐꯦꯎ ꯅꯨꯃꯤꯠ 15 ꯀꯨꯟꯅꯤꯁꯨ ꯋꯥꯏ ꯁꯤꯜꯂꯨ ꯀꯥꯏꯔꯛꯀꯅꯨ ꯑꯩ ꯅꯨꯃꯤꯠ 15 ꯀꯨꯟꯅꯤꯒꯤꯅꯦ ꯄꯨꯟꯅ ꯁꯤꯠꯂꯕꯅꯤ ꯍꯩꯃꯥ ꯃꯥꯒꯤ ꯃꯆꯤꯟꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯦ ꯅꯪꯒ ꯉꯥꯡꯅꯖꯕꯒꯅꯦ ꯉꯝꯖꯔꯣꯏꯀꯣ ꯑꯩ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯁꯤꯃꯤꯁꯤꯕꯣ ꯑꯃ ꯇꯧ ꯌꯥꯗꯦ ꯏꯕꯦꯝꯃ ꯅꯪ ꯅꯣꯡꯃꯅꯦ ꯅꯪ ꯑꯩ ꯈꯨꯠꯇ ꯁꯣꯏꯗꯦ ꯀꯔꯤ 이제는 애를 또 보자 자 다박더니 이제는 숙장진된 미리지 그리기로 숙장진된 미리지 숙치 실로 이제는 cái đồ ghê nó xin lỗi anh này tôi sợ quyết định anh nha si mobile cái tài anh nha mà thật hay Ima ai lâu mới lâu ta trâu đó ta tuôn nó tay gai đó tạm trái đó cái nó thảo ai bu này mà bung mà đi mà ngã cái mà nung được mà tóm tới buộc chơi là mình nhảy như vậy 2 hôm nó ba lần mình ai mà phóc trong tới 2 hôm nó ban tôi đi mình mà nè ni chỉ phải chỉ sẽ tôi đi sẽ cái này mà haที่ไพ่สังบุจุนนั่งวิที่ไพ่มาทำนานนั่งปราศตัวมาทำนานตุ้มมาทำนานนั่งจามทำนั่งทัดมาทำนานนั่งอีไม้พวกนี้ยังลูกชีบ
ꯑꯩꯕꯨ ꯃꯧꯗꯣꯃꯤꯅꯦꯅ ꯃꯥꯅ ꯅꯨꯡꯁꯤꯠꯇꯅ ꯇꯧꯔꯤꯁꯤ ꯃꯥ ꯌꯨꯝꯕꯤꯅꯦꯕ ꯑꯗꯨꯗ ꯈꯪꯗꯦ ꯇꯥꯆꯧꯅ ꯇꯥꯇꯣꯅ ꯇꯞ ꯆꯥꯅ ꯇꯩ ꯍꯥꯏꯔ ꯄꯔꯛ ꯊꯥꯅꯧ ꯑꯩꯅꯦ ꯏꯃꯥꯒꯤ ꯃꯤꯉꯣꯟꯗ ꯈꯪꯉꯤꯗꯅ ꯏꯃꯥ ꯑꯩꯒꯤꯅꯦ ꯍꯛꯆꯥꯡ ꯅꯨꯄꯤꯗ ꯇꯧꯔꯛꯇ꯭ꯔꯣ ꯏꯃꯥ ꯑꯩꯅꯦ ꯃꯆꯤ ꯅꯨꯄꯤꯁꯦ ꯏꯃꯥ ꯑꯩ ꯍꯥꯜꯂꯨꯗꯅꯅꯦ ꯏꯃꯥ ꯑꯗꯨ ꯆꯥꯔꯣꯏꯕ ꯏꯃꯥ ꯑꯗꯨ ꯆꯥꯔꯣꯏꯕ ꯑꯗꯨ ꯈꯥꯡꯉꯨꯒꯅꯤ ꯅꯨꯄꯤ ꯑꯗꯨ ꯈꯥꯡꯒꯗꯕꯅꯤ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥ ꯇꯧꯅꯒꯦ ꯏꯃꯥ ꯇꯨꯝꯃꯦ ꯍꯧꯒꯠꯂꯛꯄꯒ ꯁꯤꯠꯄ ꯆꯥꯕ ꯆꯥꯝꯕ ꯄꯦꯟꯕ ꯀꯔꯤꯅꯣ ꯁꯤꯕ 이만한 강이는 나당하는 붕트하다 오고 레가이 오렌지랑 실레가이 비디오 생절이라 드라이마 너 나한테는 또 무슨 반대 대나무 무슨한데 아이 비엔데 마이 비엔데 이거 시디니마 मसे फुरम बरा हनम बरा म तोर गई लानी म नोई लागत्रे तना आई लागनी म ए म तो मासी गई जे मनु पाने न म तू थी तनी मन खंगी से म तू नि जे साचो तो म खंगे अ तू भी आई जे हन जे लई न म आई पुछन लई म आई जे लुन जाना थमनो ने त्रमा अम जे तन बगी न त्रमा आई गोंद लौरी जे मातल्लदी मंगोन हात जेंगनोबा अइना जा तौबदो तौहलोबा खंजगनी मा थम्मे अइ मसिन पिजन पाइनगी के मसे इचे वासिंग नसी वासिंग नसी फिबम सेम के केता नामै ताखसिबो 피시 놓을게 남들이 다 갈게 나는 뭐라 미혼이니까 우리는 것이 이씨 라오 나는 밤도 깨노 퐁동나시 라오 퐁동나시 콧가 퐁동나시 찐나 퐁동나베들라 라이까 살아서니 콧가 퐁동나시 콧가 라오 미시고 그러게네. 와 생동나시 이마 내가 피하래 내가 시간이 하래 내가